ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯦꯋꯥꯔꯅꯦꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯗꯤꯐꯦꯟꯗꯔꯅ ꯍꯧꯖꯔꯒ ꯅꯝꯕꯣꯜ ꯁꯥꯅꯣꯏ ꯀꯣꯂꯦꯖꯇ NSS ꯌꯨꯅꯤꯠ ꯅꯝꯕꯣꯜ ꯁꯥꯅꯣꯏ ꯀꯣꯂꯦꯖ ꯄꯨꯟꯗꯨꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯡꯖꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯕꯦꯖ ꯕꯦग 30 ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯈꯣꯝꯒꯠꯄ ꯉꯝꯃꯦ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯞꯅꯇꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯄꯤꯛꯄ ꯑꯦꯃꯥꯎꯟ ꯃꯅꯤꯄꯨꯔꯗ ꯆꯥꯏꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯀꯌꯥꯃꯨꯛꯀꯤ ꯌꯥꯝꯅ ꯆꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯁꯝꯂꯞꯄ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯁꯥꯅꯣꯏ ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯅ ꯈꯔ ꯁꯦꯡꯗꯣꯛꯆꯔꯨꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯦꯔꯥꯎꯟ 300 kg ꯅꯠꯇ꯭ꯔꯒ 400 kg ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯈꯨꯡꯒꯠꯆꯔꯤꯁꯦ ꯑꯗꯣ ꯁꯥꯅꯣꯏ ꯀꯣꯂꯦꯖ ꯑꯃꯈꯛꯇꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯨꯡꯒꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯥꯝꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯒꯅꯤ ꯁꯤꯒꯤ ꯗꯁꯕꯤꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯗꯥꯏꯔꯦꯛꯇꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯇꯒꯤ ꯄꯤꯕꯤꯔꯛꯄ ꯃꯥꯜꯂꯤ ꯅꯝꯕꯣꯜ ꯁꯥꯅꯣꯏ ꯀꯣꯂꯦꯖꯇ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯕꯦꯡ ꯍꯥꯏꯕꯅꯤ ꯁꯤꯗꯩꯁꯤꯗ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯑꯣꯏꯅ ꯑꯌꯥꯝꯕ ꯊꯥꯗꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯗ dustbin, Manipur Government Directorate of Environment and Climate Change.